Oza color na su thambiri eduga ngarang namidang atengba bawbuda khoi adum social media da kaida su dum video footage mayam ama viral oirakpa dum thengnari Sisipur da ngarang hairiba khoi gi head constable suspend tawbagi matang sida khoi gi DC office adagi SP office adagi Surchanpur police station bawba yauna thomjalaga gari mai thaba office mai thaba gi thodok ta khoi gi mioi ahum sire kuntra sokre haibagi pawdu da yumfam oiraga zu maruina zu thambire color na kamai thambiningi oza iba thodok sida social media da hadata yamna nong ubani yamna mamangda thokpanna amani hadakina amani hojiki head constable oiba Manipur police head constable oiba nupa asuna mana pariba man social media da only si nongmai me ama hadai ko nongmai me amagi mamangda mana quite thaba nongmai ama nongmai si akogi India ki special force mayam na khabiram gani special force of the black commando lay then CRPF ki cobra then adagidi Southern land kapa yauriba army ki para commando mayam singte sina amuk phawa chengriba amuk phawa pai diba makalgi nongmai haitare ko adu nongmai do mana pai raga masi thammaga nongmai do mana sana ba kona ba ui sima then masi kanano kamai togi ikanda masagi mugi asula kangi haitare ko kirongi saita leiriba nongmai kapiba ma terrorist mayam duga maga dum loina ga samina ba then ko nongmai kapagi mong da dum leiba bunker da kullaga leimina ba asigi footage mayam ma akoi da social media singa saithore sai thoka da uji hangbilu ni kaingo to isibu akoi saidana loma adana loma tobra Manipur sibo koki na torugadi loi yabra ha pona laidana lakpadana maram oraga adu masindudi loradi yaba thabakti nate do lona yada barina madu mai mathakta mana taurisingdu taure ma maral leire haibadi nate departmental inquiry ama tawna bagi damakta suspension thamba haibasi adu sadabini injagi ko sadisum tawi adu amma da sort suspend duna mazi punishment na lobo yade bako mai du kamai to gono habagi mai port ma lakin ticket kini nei gi ne bako adu ka adu da sagi masigi port se order si yam nganna dum phangnai adu moi somna kana khacheng mali limit tar kan sida lagi kuki masa mayam ama hauraga SP na soi toba kamana pe ga suspend to bani na suspend do hangalu nang ga do yaro yama to yaro na thumjalakpa then aragidi moi SP office thugaire moi no kumai to challe thugaire ge nam gaire thugaire adagi mini secretary me ang khambiram gani ganogi Surchanpur district ki SP ki office ni mini secretary ko adagi police station thugaire aina sumkan bada masi nongmai da lorong gudo sumali ado ngarangi oina di pau se na phangam deba ko ado last of pai later na nongmai ka pa hore then tear gas samul kapi mafam da security force ado marang kaina laita badi nati ago sum yengam bani yengbado yartre mai sum thagala bani na bus ani yauna gari memam mai thare adu mini secretary thamba adagi SP office thamba gari me amdu mai thagalakpani na adu nongmai kape gami amba di yam daba amba di siram di confirm adum tawe bako ado sina maram oiraga kaino si Surchanpur da internet ban tawe then hojisi under curfew layina sumaina lawi na apigi swaida yenga mienga asuna kanda yenga kaino siga yamchine bogi di police kamai to gebu ngasagi ITLF ki makada layu haibani ko ITLF si karano haragadi ngasagi suspension of operation da lairi ba kuki la lawo mayam zo la lawo mayam duna muida command center amane ba ko command center sini masi gamen ama form torga lairi ena ko launari jesene ba ko muina paba muina tawani ba mayam do muina tawada bani tawdum te yadi Tolo tangkai piu so piga da bani full piu so piga da bani nongmai piu so piga da bani aduga police station da thomjel da bani na pun makki hor kundi nasagi suspension of operation da lairi ba kamu sine ba ko aduna sigi mamang so adum ko chengnage mayamna masi moina haibnati akoina haibnati SI amasu
Churachandpurgi district police mathau tauba SI amasu kanoda maitai da nongmai kapa bunker amada leramena kunga ko mayamna chenaraga ada nongina kapa hana ki bi por amasu ko chenagi bako adusu moigi district police na mai mathau sapada sibani na harga isge chapi jiba leigre go adu por ma leigre smaka kuna Churachandpuram da tariba mayamse ayamba hatare 90 ga 8% gumbadi kuki jo ngato ya tare ko moina pa ba mangni Manipur government na selizu kari sangya kada faida soina taramba kuki mayam sing Churachandpuram do sakhe adu thamuk tolle police thamuk tolle civil secretary thamuk tolle moi ada ko boundary nga ko thamuk mo tolle barina edore mogi aningba apa madu thamuk to onthori ana police harum leke then adai muida army ki retire harum leke admana toraka da moi mitai gi mayokta lana dum kapi aduna mapangal yam kanba manbai wane ko ko simale ado ngara gi yam nungai te mini secretary ko kheba india ki flag phawa moina sintri ado sintru ko dikha dore anti national oi bathak ama tawre sindi tai da na mayam na sina khudam ne ko video footage ama to bane ko aduna sigumba param khangdaba adagidi ten ninga patawba aduga leipaki lo oma leyasi lo ga se kya thawoidaba subai mong mato oma garang Churachandpur district ta thoi ado basi Manipur government matam sana ngarang inga ko hogi laksam nana bokona bada ngamdabani pak go kai war kada failure maram sumayam khambiram gani nungmai ka ko da su kiya kani ko ke singdi karana hai sugi makha dale kiya kani aduna agai mayang haitare ko isula ka dala ba central force ni ka pai wane ko moi di ka khidra bane aduna nganangi fuduk tuki matang da ko fight paper ma ga men thamba sumra aina ai khande ko nungmai kam logre nami kam sire mi kam soe ko kem khangdi sula kana to tabak sima ko ja khangdi social media da kam kam kar ga u du mangai ko aduna pause ka di pau du yam maru oi da badong na su mate ka ga ha to ko su yawi ko maru oi di pau du thangmangam da bane ko ai swa do thamje hoi thagat chariyo ja